ngasi phongkiba tongan ba manipuri siphong amasung phokhiba thodok wathok singdigi maruoibe I pausing khongasaraga manipur top channel gi mekiri gi myam da thamjagi ahanbada manipur gi ima singdi durga gi sakloni pratima bhumi handak pangthok kadoriba taragani thoi suba manipur legislative assembly mikhal gi ani suba phase tariba kaksing AC gi BJP gi mirep oiriba Y Surchandra gi yumda polling committee khakta gi oiba khana nainaba mifam ama pangthokre ngasi pangthokiba mifam asida state asigi election in charge oiriba union minister pratima bhumi kaksing district in charge puriba niranjan district mandal yuba morsa IT cell kisan morsa amadi mahila morsa gi thopubu kya sargaki mifam aduga mari leinana pratima bhumi na phongdokhibada manipur gi nupi singdi thauna phabini malemda ahan boina nupi singi damakta durga gi saklo loduna british singa lanthingna khibani makhoi gi thauna bu thagali ngasidi makhoi gi thauna bu modi na thagaladuna yumthong khudingi gas yohonana police paikatle yohon busu ngamle masida natana self help group semduna loan pithabasu hawre haina supali atop tendak pa paw mana covid ki ahum suba wave na naha singde hen sokali manipur nauna miyoi sani humphugani toi positive werakhi amale khidre covid laisat ki mamangi wave singa yengnaru bada handaki ahum suba wave asidana sahi nifu gi makhada leiba naha oidiba singdana hena sokali ICMR gi DG Balram Bargabana ngasi pawgi mifum amada phongdokhibada laisat asida naha oiriba sing hena sualabasu hospital pukhatuna laikatnaba amadi tongan ba covid kamari leinaba hidak thaduna leyengbi sangdi hanthai mamangi web singdadi sahi yangkhai ga mangargi mathakta leiba miyoi singdana hena suonkhibagi national clinical registry of covid-19 na India ki tongan hospital kuntragatare survey tawduna khomjinur report ki matung ina naha role singdana hena suali habisi khangmangam khibani aduga naha oiriba masum masagi anaba leiba miyoi singdadi khudong thiningai oiba thak amada lehali masagi anaba leirabasu masakan ba miyoi singdadi layong utpagi sang hanthai haina su phongdorakhi India ra covid na maram oiraga siriba miyoi singi sara taradi vaccine kapkhraba miyoi singne duga sara kungani thoina vaccine kapkhidaba miyoi singni hairi haina su pausna makhatana phongdorakli Makasa tarakpoina to papaw mana High Court na suspend Tounaba Khanghankhraba veterinary department ki officer ama director oina promotion Piramle hari yamna tangna thokpa tabana miyamna thajaruidaba thawdo amada Manipur secretariat leiriba veterinary department na thabak tawriba angam athauksing asina mana pama mongda rule amadi law na yaba yadaba thidana favoritism and nepotism da yumpham oiraga aranma mong satharabra haibisiki khudam amada criminal case ta senai haiduna suspend Tounaba court ki order leiriba official amabu promotion piribasi matang asida panbayai masigi matang khudam amatang panba tarabada Manipur High Court na hokiba saigi November 13 da WP clause C number 699 taba order amagi matung ina Chief Judicial Magistrate Imphal East ki court na veterinary department da thabak tawriba Dr. CS Nandakishore Dr. Hais Kunjo CS Ashok Kumar Singha TS Jadumani Singha A Nipamacha Singha A Kulasandra amasum case Surjada criminal case number 44 of 2021 ama laukhatliba aduga hauji case asi pending da leiba maramna CCA rules 1965 ki rule 10 clause 1 clause B da yauriba provision singa dugi matung ina sayol Nepal gi manungda suspension order thoknaba order amata kiba lekhi mara sida court na piriba matam asigi manungna criminal case ta senariba employee taret asi suspension order tholaktabadagi Manipur High Court ta contempt case clause C number 23 of 2022 ama contempt of court act 11 amasum n 12 ki makhada respondent oiriba Dr. Rajesh Kumar IAS chief secretary amadi Hais Gyan Prakash IAS commissioner veterinary gi mathakta file torakiba lekre court nasu contempt petition adu admit tawkhibaga loinana respondent singi action taken report 2022 gi March 8 ki manungda lankhalakadabani haibiki direction pauksi sigi English singani ga kungani thogi January 13 da phongba pawdo mek singna yaukre mara sida yamna ngakpa mana haidiba respondent singa sina CCA rules 1965 rule 10 clause B gi matung ina court ki order adu induna mathakta Paliba criminal case senari official tarit asi suspension order thokpi mota Dr. Sis Nandakishore joint director veterinary bu salibase sigi January 9 state lengana order number APPT
9/4/2021 DD gi matung ina Director of Veterinary oina promotion piribasini Hiramasi matang na akhoi gi pawmina phangwa pawda Manipur Veterinary Service Rule 1994 gi matung ina Veterinary Department gi Director gi post promotion piba tarabadi State lenga ki Department of Personnel na appointing authority oi haidi amaromda Director gi rank government na promotion piba tarabadi regular joint director oina sahi mari puraba matung da promotion pigadabani haibigi provision MBS Rule 1994 asida mek sengna pali Amaromda English singaniga kungani thogi January 3 Joint Director oina promotion fangliba Dr. C.S. Nandakishore asi criminal case ene haiduna Manipur High Court na suspend tawgadabani haibig order laina contempt case asigi respondent ama oiriba Commissioner Veterinary Hais Gyan Prakash na sahi mari fadringaida Nandakishore bu Director oina promotion pinaba DDN AR promotion thari basinadi department asida law amati rule ngakna Satare haba masana taksare makhatara pada DPNAR of Government of Manipur gi Under Secretary Asim Rangina Sanuna Kuyak Piraga Thokiba January Nipana Thokba promotion order amada Kumsing English Singaniga Kungi January Tereta Joint Director oina promotion fangliba Dr. C.S. Nandakishore Sibu Director of Veterinary the promotion piri hainsu paus na makhatana su fongdorakli Atopa pawman NACN KYA ni signabasing sinmi ahum phakhre hari Naga military loop NACN KYA gi UG kadarni haina singnabasingna road construction worker ahum Arunachal Pradesh ki Longding district leiba Pungmau area dagi phakhre hari Police na phongdorakpagi matungina thawdo adu thokiba numit kharani sure militant singna phajinkiba sinmi sing adu Longding district ki manungsena leiba Longkhaw amadi Pumau anigi marakta lambi semagi thabak yauramani Makoibu construction site adu leiba camp tigi pharaga Nagaland lomda pukhi hari aduma pu phakhiba mi ahum adugi manungda amadi halakhi aduga atopa ani adubu thibu humbagi thabak chathari haina police ki wanganglo amana phongdorakhi Longding gi SP Bikram Hari Mohan Minana Faikibada Fakiba Sinmi ahungi manungda Longding district ki Longkhaw village da leiba Bunfua Wangpan kobomi ama halakhi Maka Paminakiba atai haibedi Assam digi JCB operator Hiren Kons amadi West Bengal gi Jalpaiguri digi Ramasis Mahato UG Singi makot lairi security force na singnabada makhoi sing mioi sing adu ransom gi dama phabo iramgani hari makhoi bu thina bu security force na park zone operation satharakhi hiramasi gi matang na Arunachal state ki MP Tapir Gaon Hakibada Upai Legidraba Sinmi Ahum Pakibadu Center Masum Naga Larholup Singa Sispairs Naringa Maraktani Masiguma Taudo Situaludabani Haki UG Group Aduda Mahana Mi passing adu Atubumatam Tador Nabaso Apple Toki India government NACN I am Amasum Atay Loop Singer Santi Gori Sanaringa Aduguma Taudo to Aludabani Haikenasu Paus Napali Loshila Poina Topa Paumana Lale Hijadriba Fawa Ating Batamle Bengun Maka Samukhong haina khangnaba mafam asida Shariat amadi Samas na yadaba mawongda Zoar sanaba kangbu ama leiri haba paw phangbadagi Jamiatul Ulama Bengun gi secretary na lusingo timama mafamdura sangsilubada hanadagi phibam semduna leiramba manma mawngna miyoi kharana satharakiba thawong adugi matangda hawkiba January 13 matugi numidang pung 3 lom tarakpa duwaida mayang Imphal Bengunda leiba Jamiatul Ulama Bengun gi office ta Jamiatul Ulama Bengun ga khusam nana minariba club organization amadi local leaders singi apunwa mifam ama pangthokna kupna khanaraba matungda warep kaya lokre hari mifam duna thawdo adu sinariba miyoi sing adu leibak miam khangna Jamiatul Ulama Bengun ga office ta lale haina sangjaraktriba phawba athingba thamba amadi makhoi gi thawdo watho asi ena punamakta Jamiatul Ulama Bengulna yaudaba maduga Jamiatul Ulama Bengun gi thawmi singda kariguma phatanungda tholaklabadi madugi daita thawdoktuna senariba makoina pugadabne madi thawdoktuna senariba miyoi sing adugi mathakta Quran solaga dua tawba sini haina sphungdokhi aduga hauji di myam pau simatang ase lusinjarage amasum pathosagi surki blan ki kia yaur simam nanga pigin anoba update myam punangai minasi and thank you